Hello, I giving baboy na may rakpam. Nahanam pamas di sorgi wapaw ta na bagida maglakpiba ang sige magkatagachari. Agi prathna di nahak na takdi ba wapaw ang sige mapal na isor buhay na nungsiba amasung mahaki mi aduga mahaki singlup buhay na nungsiba sini. Diba hak na nahaki na pamda nolukchoning ba dudi nahak na takdi ba wapaw asina. Nahak na nahaki singlup ta pipam thok pa nahaki commitment amasung nahaki singlup ki luching ba singi makapon pam thok pa adugi mahuti silhan bigano. Adu ba wapaw sige mapal na. Naging lupa hinanong siba, naging luching mo sing hinanong siba, at quite maruoy na, isori matik mga na maghingba punsi na chakot pa ado, eki prathana ni. Ibang umaki wapaw, taminas. Akan Peter pandut Mari pada try into the dagna Trump pandut hangdok. First, please put your one hand in Matthew chapter 5 verse 10 to 12 and another hand and please open to 1 Peter chapter 4 verse 12 to 19. Akan Peter pandut Mari pada try into the dagna taraga mapan. Achan basa. Nakoi buchang yeng na ba nakoi nathakta mai gum ba chang yeng lak pada. Nakoi dangak pa thodok ama thok pa ni hana khan gino. Adubu, nakoina Kristagi awaba khangbagi saruk phangminabani haina haraujo. Maduna isorna Kristagi matik mangal phongdokpa matamda nakoina yamna haraujanabani. Verse 13 lagi. Adubu nakoina Kristagi awaba khangbagi saruk phangminabani haina haraujo. Maduna isorna Kristagi matik mangal phongdokpa matamda nakoina yamna haraujanabani. Kristagi makhoi misingna nakhoi bethina chairabadi yaiphabani. Maramdi matik mangalgi amasung isorgi thawaina nakhoi na thakale. Makhoina mahakpu thina ngangi adubu nakoina di mahakpu matik mangal chahole. Adubu kana amatana mihatpa natraga huranba natraga phataba tawba natraga ataigi thabak ta yauganba mi amagum awaba khangloidabani. Adubu kana gumana Christian ama oin awaba khangnabadi mahak na ikaidasanu. Madugi maramna mahak na isorbu thagatsanu. Maramdi isorgi imungdagi wayen ba haubagi matamadu yaure. Wayen ba si aikhoidagi han haurabadi isorgi aphaba wapaw indaba makhoigi poloy adu kari hoigani. Aduga Dharmachenbagi mibu wana kanbirabadi isor ningdaba amasung pap chenba singdi kari hoigani. Maramaduna isorgi ningba matung ina awaba khangba makhoina makhoibu thawaibu makhoigi thawaibu thajaba yaba sembiba mapuda sinnajaduna afaba thabak tawduna laigadabani. Lag mathe pandut manga pada taradagina taragani thoi. Dharmachenbagi maramgidamak misingna ot-neiriba makhoidu yaiphabani. Maramdi sargagi leibak adu makhoigini. Aigi maramgidamak misingna nakhoibu chairaba ot-neiriba amasung nakhoigini nathakta phataba pumnamak thaisilabada nakhoi yaiphabani. Haraujo amasung yamna nungaijo. Maramdi sargagi nakhoigi mana chawi. Maramdi nakhoigi namangda leiramba wa takthokpa misingbu makhoina asumna ot-neki. Adubu ngasing numite koi verse 10 sida yengminagani. Dharmachenbagi maramgidamak misingna ot-neiriba makhoi adu yaiphabani. Maramdi sargagi leibak adu makhoigini. Pranados. Sargagi leibak khogi paam singi sor na ki hangdoklaba wahaigi mangne khoi lakjari. Ai khoi bitambi. Na ki aning badu khoi chumnam sung sengna khanganbi. Adu goi pai sor ai khoi ngonda nahak na pamba punsi adu mayek sengna uhanbi. Bhap tahanbi. Kauhanbi ginoi khoibu ningsinghanbi tatna. Ki wahaya sidi khoi Christ utbi. Na ki matu tamada khoi mating pangbi. Ai pa musung asum sing utbi ning honghanbi. Pro na ki wahaya sigi mapal. Ai khoina oidri badu uhanbi. Ai khoina khangdri badu khanghanbi. Ai khoina udri badu uhanbi. Adu gi mapal. Ai khoibu na ki matik mangal gi damak sinabi. Ai khoi mating pangbi. Hak mating pangbi. Na kana wangsunu. Ai khoi na nem sunu. Ai hak na nem sunu. Yesu Christ gi mngini jibani. Amen.
Chariba ngasig nongmaising adu lakadu nongmaising asida koi pada Matthew 5 ki verse 10 again 12 pauba asi yeng ngasig nim koi verse 10 yeng mineraga lakadu ba nongmaising adu da koi 11 ki 12 ka si yeng minagani adu kari gumba koi na verse 10 again 12 pauba pap oi batagadi pada tara again tara ni thoi pauba koi pap oi batagadi ai koi na yam obvious na khangba ama hai oi batagadi pada tara ma thoi tara ni thoi se pada tara dugi hen explain to a section naman. So, other verse 10 as Jesus Christ na high crab matungda karinuma na haning libedo high na habidu hen mayek na verse 11 namasung 12 asidani. Other high asim matang sanita tami kan ngasigi ni verse 10 as ko yeng minagan. Ay ko ngasibong na narak po yaiphabasing masung harabasing da Jesus Christ na mahaki sebok sing da mahaki mising da mahaki manasing na tambiba si ay ko da ngak na thok ta jaga amate yaude. Maramdi Jesus Christ na tambirak leba amasung mahaki mi amo ibagi mahaki ningthou leibak ta manay amo ibagi punsi du hing na bagi maong asida Jesus Christ na tawriba demand amasung Jesus Christ na tawriba tambiba maong asiga taibang panwa na khaliba amasung oiriba maong asiga aduki matik hene hai base koi na pada ahum lagi masang adum yeng minara kana koi khamina badon Jesus Christ ga ningthou leibak ta koi hingadu punsi mahinga aduga taibang pan bagi leibak taibang pan winning tholebak te hingadu punsi ani si aduki matik tongale amane isor khangdeba singi amasung isor Christian ningthou na panjiba mi singi punsi mahingni aduga haibadu isor gi aningbagi wangmada aduga Christian aningmadu khangdana hingba punsi oi aduga ayam matamda nawanggalle aduga napal da punsi lengalle adubu Jesus Christ ningthou leibak se hingadu sing adudi taibang panba gumna natana nemna amasung nolukna Christ gi matau tamlaga amasung Christ gi apien ba puji magi aning madugi makhada magi sasan gi makhada magi sunan sasan gi makhada hingmasing ogadawon taibang panbana akal aring sing amasung tongan maong na mibu ama nantrak ama ta manipulate tawa ngamba haiba khonba khudingmak sing adubu yaiphaba kawu matamda Christ na pungning tapasing nolukpasing amasung maki ason madu khangjar kanda Christ ningthou da total surrender glona ngajaba mi sing adubu yaiphabasing hana kaw taibang pan bagi mi sing na khwadi awang badu thagatpa matamda taibang pan bagi ningthou lebak na khwadi awang ba aduga khwaidagi kari hagni pham thon ba adu by hook or by crook phangna bidam to hona na bidam to hai ba matam da Christian ning thole ba se de Christian na kare khwai de gi nem baduna khwai de wang boy gani taibang pan bagi ning thole ba asi de di wang ge hai na hai ba oi ba tar ga di kari gumba khara ngamba mathau ta uthok pa mathau ta adu sorry ning thole ba se de wang ge hai ba tar ga di nem mathau ta is already in the kingdom of Christ, in the kingdom of God, the way to go up is to go down. To a life is to die. Hingna bagaimana makti siba, wangna bagaimana makti nemba. Mapu ena bida makti mayamgi minayoiba adu hai ba khuimok sing Jesus Christ masamakti khoina adum uba phangba ngakne aduna hai ba angakpa sing adu ngasigi numita su karsu nauna thokte angakpa ding matang hai ba oiba tar mani verse 10 sida pada tara sa Jesus Christ na hai ba se nangama sungaina matipan du mangagi pada ahum dagi park pa matamda ai khoi da mahausa na lakalo wakhalon amadi natte Mani mati pandu ahum dagi thaza ba amana oina bagi damak tambirai se karino aphaba ngaktane thaza ba amana oi pham thokpa ngaktane isorgi apam bane isorgi aning bane aduga Christagi apam bane Christagi aning bane aduna khone kari khale o isorgi aning ba tawbo oi ba taraga de ai khoi nungai bane pik tharingani isorgi aning ba bu tawbo oi ba taraga di punsida ning ba kai ba amat laroi awaba machet amata phangoi chelenau sing adu matam chupada oithokte matam chupada chumba manate isorgi aning ba tawba matamda awaba thengna ba matam legani isorgi aning ba tawba matamda mi singdagi thagat phena phangbagi mauta mi singdagi hena yeng thiba phangani aduga hai badri mafam asida Jesus Christ na verse 10 the yamna peculiar yamna distinct one yamna pura tongan ba maong na khud utpas maramdi
aina haikraba adugumna verse 3 dagi mathang patharak matam do koi thawai ton ga do boni te hana ga do khuding mak sing asina karino aphaba ngaktene aduga oi ga do ama ngaktene aduna I expect to kano ai hai ma punising hingba oiba taraga di misingna koi nungsi bigani misingna koi accept to bigani misingna koi target bigani misingna koi wangna khan bigani adu bolna te Jesus Christ na verse 10 hai kai mana hai Dharmachenbagi maramgidamak misingna ot-neiriba makhoigini yaiphabani. Himson hai boy batagadi. Makhoigini marakta or taibang pan basida laikraba mioi basingi marakta isorgi hai ba khwaidig in base Christ na tanaka na hoigini. Christ is the only man who have ever walked on earth who lived his life perfectly in accordance to the will of God. But does that mean he had an easy life? No, he was crucified. Jesu Christ muk isorgi haibe in ba isorgi ani magi matung ni hingba punsi amata leite mafam asda mana tambiriba khui magi sabo tambiriba khudi mo sing mana oireba ngaktane mahak ni asise adu ko kari uba phang magi punsdagi magi punsi the Golgotha dani chaili singa ni mamang cross madak ni heart ki the Roman ki sipai sing tin sit ki the shastri oja sing adu chai puna ni phu ki the Roman ki sipai sing aduna Jesu aikoi isorgi aning magi mutung ni punsi hingba oiba targadi aikoi apa ma khuding mak thungani aikoi aning khuding mak phangani haina haiba wakhal se thada ichil announcing matam chupada chumba oide lale adune asina maram oragane thajaba khudimak sin aikoi gi punsi asni hingba matam da aikoi isori aning bas gi matung ni punsi hingba matam da ai gi bor kayam yan phangani haina haibu ai bor haina haiba matam da asi yam understand tawse maram di asida misunderstand taw missing le aikoi na bor haina haiba matam da aikoi na khali se karino nungai ba harang ba masung ningkha tamam adu khatani ko na bor oina urise thajaba ichilina sing Christ gi damak da awa ba khang bu achobo bor amani Christ gi mingi damak le ba taibang pan ba gi mising na aikoi bu ikai ba pi ba masung hangoi ngang na ba bor makhala mani maram di aikoi na verse 11 amsung 10 asi pa matam da su ure da verse 10 asi da pi ba promises se yeng ba matam da aikoi na du mayek san umina ba phang aduna kaino haina haibo oiba target asi to target asi phangani haina haiba taibang pan ba gi chatnari ba khuding mak sing asi asum haina thaja ba ko gi punsi adu mothok kan haiba kari su laite it is very peculiar different tongan maong da adu asigi tongan ba maong asi asa laite maong da tongan ba manate adu asana than ba maong da this peculiarly different thing is not without hope but it is with hope it is very full of hope a difference with full of hope so observe the verse 10 is Jesus Christ na har sekarino verse and Jesu Christ na mahagi sebok sing da bhap ta haning ba adu Jesu Christ gi sebok sing da makhoi gi wakhal da lehaning ba adu ko yamne cham the very obvious understanding of Jesus' worth is this Christians will face persecution very obvious Jesu Christ gi wahi asidagi aikon yamna chamna sengna theology gi hermeneutics ki principle Bible ka mana pagani hai niyom sing da amat apply to dring da icham cham plain reading of this verse da kon ubu phangul kaino thaja ba khuding mak mior mine phangani persecution is a hallmark of Christianity thaja ba singi or thaja ba gi Christianity gi mark am hai bo tar persecution Karang kwan kyo si se. Mahor mo ba humdagi. Ano ba manate? Mahor mo ahumdagi Israel dagi adu Jesu Christ masama ki magi se boxing adu church history dagi adu haujik su adu ngasi no mi da ekona praha to mina kiba orpa nei ba lamdam nation sing adu ki damakta It is a very obvious understanding. Setting the obvious side over that Christian will face persecution. Aduga haiba adu thenagado bagi maram na thengnaba yabai chang ase yankai de yankai marphu de yankai natte ko soide thengnagani
Christian will surely face persecution. Aduna Jesus Christ na magi sebok or gado misingna kari ha aigi tung iningba mahak aduna mahak masana masabu yazada suna cross puja. See, Jesus Christ na magi tung inanabagdamak ta hagidaba mipum khudingmak singda haujikamgi matamda leiba lana wapau sandokpa health wealth prosperity apapa wapau sandoiba Jesus Christ thajabadi paisa pa ina khungani anab ekpa matlai haina lana pau sandoiba maong asigumna Jesus Christ kai sandokte Jesus Christ ha ai gitung ngilo ai gitung inbo oiba taragadi awanang nangani mir me nangani nang cross pugani nasa wiya sa batay adubu lomna leba punsida nahakpu haraw bana piktan punsida kan begini adun sida haris aduga thaja boy khra bai khoina su ai khoina pa buwa paw sanok basing asigi maram da wari sana matam asigi maram da hai ba matam di kai ro maram Jesus Christ na hairam ba do khoina hai ge do ne hidden agenda laite hojigtagi haun awana khangani haina mising har ko bitar ga kanam tara Jesus Christ thajar oh it's fine thajar ga sanu mani awanang nangani haina awanang nangani hai badu khangaga Jesus Christ gi tung iningam badu iningda ba phawrak padu haudring gi Christian natna le badu ne hena bhai ado Jesus Christ na mafam asman verse 10 asida haibs magi sibok singi mafam da ot-neiriba matang maki mising sibu ot-neiriba matang da haibs da magna pam magna khanganing ba ma karino haina haibo oiba ta Jesus Christ na maki sibok sing asida mak sikra matang da maki sibok sing da aduga lakadriba makhogi apabu wapok tagdriba mifum khudingmak sing da kari orakadobu no haibs Jesus Christ na mayek sing na tarang na khangi maram aduna oiragani maki mising asina magi mingidamakta awanang khalakpa matamda chumna amasung sing aduga ningthisana khangnabgidamakta mana thaurang tawbiba maong amne sise mana haise sine aigi tungin bo oiba taragadi nakoi lomnai de punsi phangani nakoi lomnai de punsi lona khudol phangani adubu nakoi taibang pan basida leiba matamda maram taibang pan ba asi ai ningthou leibak mak natri adubu lakani nomana natraga nongadi adugi matamado lakriba phawbudi nakoi aigi maramgidamda awanang nangani adubu nakoi aigi maramgidamda awanang nangbu matamda ningthizana thajaba yana awanang khangnabgidabaktane aina noida asiana haramis amana haibo oiba taragadi Jesus don't want his people to be surprised by persecution. Jesus Christ na maki sebok sing adu maki tung inbagi damakta miot minei lakpa matamda makoi da changak ba moin thokpa angakpa amoin thokpa do mak adu pamde. He want them to know that if they follow him they will be persecuted. Adune John pandu taraga mga pada taraga ni pana musung kunda Jesus Christ na maki sebok sing adu John chapter 15 verse 18 to 20. Asida koi amuhana lakani ma asida Jesus Christ na karaman haiga habdings tabang pana na koi bu yeng thirabadi na koi bu yeng thidring ngai mamang da maduna aibu yeng thira habana koi na khangu na koi tabang pan bagi orabadi tabang pan na masagi oiba bunung siram gadabani adu na koi tabang pan gi na tabang maram na aina na koi bu tabang pan da khandok pagi maram na tabang pan na koi bu yeng thi mina na mapudagi hen chawbana te haina aina na koi da haikiba wa ningsing makoina aibu ot-neiriba nakhoi makhoina nakhoi bisu ot-neigini uber Jesus Christ na mafam sa hari mong se maybe or might be nati but will be ot-neiriba yai neibagi chang yam na wangi nati ot-neigani maramdi kari damakta ai makhoina ot-neir makhoina aigi wa illabadi makhoina nakhoigi wa su ingani Jesus Christ is the hidden agenda kari matlait there is no string attached to Jesus Christ when he called disciples to follow him. Adu haiba Jesus Christ na magi sebok singa sina mapu kan bi mapum sung prabhu na thajar kraba khuding mak na awa nang nangani amsung myun mine nangani haina haiba Jesus Christ ge sig chingthakta tambiba sina haujiki matam da leiriba Jesus Christ bu thajar ba oiba taragedi awa nang amata nangoi health wealth prosperity preacher khuding mak singi follow si do Jesus Christ na mafam masida adum leire kare ai makhoina karam was oh Jesus Christ da gitungin bo oiba taragedi bhut pret mayam questionam bo oiba taragaju pura ningtha tamani. Now again, there are truth in it. Achumbani.
Adubu they use it atopa intention amagulonina. Oh, Jesus Christ Hazaba Oiba target the Manet and Mako Oigani. Adaki Jesus Christ Hazaba Oiba target Anab, Amadan Tang Bangamoy. Jesus Christ Hazaba Oiba target the My Pakpagi Punsi Oigani. Hazabit in housing. Adugum na lana son of Wapausing Aduna Christianity se Mela Amagum ontoe. Karamba Mela. Harau bagi nungai bagi cha bagi thak bagi adagi di tum bagi awa macam apa terlait bagi as if Jesus Christ ki tung in base English ta haina amma leibagum na adar gulab ki phamung na tumhan bagi type da natte Kaya naman kuno adu around man hana haibagi maramdi makhoi mapu makhoi ningthou makhoi lanmising gi mapu oiba Krista masamang ne hairam libase awanang nangbay yai nate awanang nangani miyor mini nangani adu adu ko wapa thajabigen Jesus Christ ki tung in matam do hoi mamal labra mamal lay tene Christ ki tung mamal pi tene Christ ki tung in bo oi thokte adu bu hair mamal khui mok sne pi bo oi ba tar ai khoi na pi ba mamal adu ki thodok hendok na wang wasak pak loina ai khoi bi bo ma na kan adu hair ba de khoi na makha ta ni kheng la kan adu ko thaja be chile inausing hair be sine nakal amada ne adu nakal amada di asigi verses asigi pada se marona verse 10 11 12 ase thaja ba amoina awanang khangmugi matang da ayamba misingna khwaidagi lana handokpa jaga amane. This very verse is one of the most misunderstood verse in relation to the true nature of Christian persecution. Maramdi haujikanda mi amma hektena magi punji dokpa thabak amma hekta Christian boy magi punji dokpa awaba khuding mak singda hekta Jesus Christ ki maramgi awaba khanga boy hekta uthokpa se dum yam lai lang thoe. Anything are being leveled as persecution when it is not. Christian gi mingji bu pakpa oiba taragadi taibang panji thengna ba awana khuding maram chung thi da bida lekai gi mi na thi na cheirak pagi oigera cheri bagi maram do kaino thijan da bida adagi awaba mafam amada tabado oigera mi sni kai ba pirak pagi oigera adu isor thaj da ba singi marakta kaya inthi ngana loina birak ta oigera kadi khale oh ai Jesus Christ gi mingi da makta ai awana nang libine this is persecution. No, it is not. COVID ki matam da sarkar na missing laikraba jati ki missing phana bagi da makta churches sing khakting na mandir lone mak thong lolhal pun ba yande adubu thajaba na laikraba singi makta ki karam haina khali adu do oh no, it's not. Adunate. And the asigi pada said that Jesus Christ na high but a moon yang boy but aragadi. Now, I say I hide the Taza Bachel announcing lady, a saying buggy awanang Christagidamata. A saying buggy Christian persecution and missing. Now, adusing the yam line I high benete. Adu anisubadadi, missing aduna winning maramgi. Oiba targu nangli ba awab oigera amang boigera ikai ba oigera adu hanthana ngang nate adu aihang na mafam ase Jesus Christ gi apam ba am Jesus Christ gi aning ba matung ai khoina wahai se yeng ba mathau ta ai khoi punje thokpa awana khuding mak sing adu Christian oiba gi meram na adu moini heba karsi leite adu ai khoina thengnai ba awana khuding mak sing persecution chapak on napsan ba yagan heba su kari amata leite sing ba mathau ta khang ba mathau ta Maramdi karigdamak to no high na high but oiba taragadi. High Jesus Christ mafam sa o na ibagi matang da high bis ay ko na mayek seng na amusung chum na kam mathaw tay. Adu ga high ba topic kasi Christian persecution gi topic kasi yam na sensitive oiba topic ni. Adu ga high ba topic kasi sensitive so oiba maram na cheksin na yeng da bayade. Maramdi hana high jakraba adu gumna ot pa na iba khuding mak Christian oibagi maramna Christa gi mingidamak otpanaiba adum oiram de ayamasing amma natraga amma da asoy amadum lerame now adu oiba targadi ahambada asigi pada sina
high bus ko yeng min dream mang the na gyan ta na kari no si na high de ko han yengs now Jesus Christ high wo high de am tang yeng kari high de han yengs ot-neiriba sing the yaiphabani ke so high de Jesus doesn't say blessed are those who are persecuted high Jesus Christ na high de na Jesus Christ na ot-neiriba sing the yaiphabani ke so high de Maramdi makhoi ase hiram ama hekta gidamakta ot-neiriba phangba oithokbani because we can be persecuted for any reason for any given reason and that reason matters adubu hai base nuance khenabani adubu aikoina khangda biyadaba achumba amane asise maramdi kai gidamakta hai oiba targadi aikoi punjla iba awana khudimak singje Christian persecution na napsan ba oiba targadi if all persecution is Christian persecution there should be no thing as Christian persecution. This verse doesn't say blessed are persecuted. Ani subade apang mathawongi damakta ot-neiriba sing the yaiphabani haide. This verse doesn't say blessed are those who are being persecuted for being foolish. The word doesn't say that. Jesus Christ adu man haide. Samsam haiba oiba taragadi COVID ki matam da example among lowers. Sarkar mising iphanana bagi damakta pun badu yadaba thingai matam anduda. Sidi sargagi ningthou leibak pu yekhai na ba thingai na ba lakpani haidana thoga hekta worship tawba hobu oiba taragadi that is foolishness. Adu apang mani adu tawraba maramna sarkar gi di order thokraba maramna property do seize tawsan barama compulsory adum tawrani ko adu do Christian persecution hana kawa yade but many have called it Christian persecution. It is not. Aduga amadana wapao sandokpa matamda atop ngang ba yaba wana ka kaino ngang ba yada wana kaino sungkang khang da bida asim dang nupa ama khagle aduga haiba nupa na kaido buno haina haiba oiba taragadi mi atopa dharma gi mafam ama adugi mamang du da lepaga mana asigi mi singje satan gi macha ngakne satan gi mi ngakne moi pungning hong thau tai noi satan gi macha ngakne adu mana wapao so mi gi dharma gi mafam du lepaga na adugi ma phure puju phui mina. And he called it Christian persecution. No, it is not. He was being persecuted for being a fool. Apang mo oy begini do. Ay Christian oy begini na natin. Jesus Christ na mafam sida high bata yaiphabasing hana ko adu gum mising yaw de sida. And this verse also doesn't say napala musung kai hauba gi maramgidamak awa nang basing ot-neiriba nang basing yaiphabani ke so haide. This verse doesn't say, blessed are those who are persecuted for being rude or proud. But it happens. Christians like mising is Christian oiba target equi isor kanbira mising Dharmachenbagi aduna non-believers sing say isor thas the mising kayo lokai mising hanthani yengba haurokpa kari pura lokot pa yadraba pun ba yadraba satan gi macha satan gi minai adu wakal dumaina khalakan e moi thengna chongna thengna ba yadabi wakal khanba mising aduna maram oraga har thajda sing adu nungsibaga loinana respectfully loina gadoba adugi mahuta midyeng amada loina rakpaduna maram oraga thau adugi thawong adugi maong aduna awanang nangba matamda adugum makalgi awanang nangba donte maham asida Jesus Christ haribus. He doesn't call that kind of persecution blessed. Marishu Jesus Christ na hide secret hide. Blessed are those who are being persecuted for being disrespectful to others. Atopa mising wari sana pa matamda taksi kasi naina aduga takha naina yam ikai khumna baglo na wa ngang he ha du da ngang apa wapao sandok pa oige icham chamba Bible gi ama the mari yenarak pagi matang da oige respectful or na disrespectful or baglo na wari sana ba matam da mi thi de jarak ikai be pirak pa adu gum the Christian persecution nate no adu nate
aduna Jesus Christ asida harise mayam amana ngasai haikraba adugumna ID Jesus Christ gi mingidamak awan nang haina haiba kangbu khram asenggi wari du yengubu oiba taragadi asenggi lalise moi adum oraga dum lerme namoi awabado amukhana aduna ayam checksin asige jaga sida haiba gi mamni moina nangiba awaba anabdu kaishunate haibnate adubu makhoine phangibado they just call for themselves, they just call it upon themselves. Apangba maongna apangba thaudangna apangba thaudona aduga apangba punsi mahingna wakhal khandeba punsi mahingduna aduga masino amati adu sida manga subade is Krishna sida harise I think this should alarm us. See manga subade Jesus didn't say blessed are those who are persecuted for socio-political reason. Christian gi oiba thazabadu tongana thambiyo aduga naha ki oiba socio-political gi thought tongana thambiyo never mix your socio-political conviction with Christianity and when persecution comes because of that mixture that is not kind of persecution Jesus called blessed here political agenda political reason please go ahead and do that but never call it Christian persecution aduga taruk subade this Jesus Christ haidu na aina kari haidu haibu gamne kanu haina haibu oiba taragadi kari haibu haidu hena gyan tarna bugi damakta go for 6 it says Jesus didn't say blessed are those who are persecuted for being irresponsible and carelessness. He doesn't say that. Exam gi damakta kan hona ga dobadu hona haudraga isorna aibdi isorna pi matam singa adu phajana season na haudraga exam fail oiraga oh church challinge da adagi wapau sando ingai da aduna ai exam fail oire Jesus Christ gi mingi damakni adu that's a very lame excuse nang like padavini. Every day is not Sunday, right? Hapta amagi numit tare se nomajing numit ngakna tena ningthou kabdagi thang je phawbane isorna hona nabi damang chap chap matam pinabi now thang ningthou kabdagi na thang ja du phawbodu dana hingma punji mahing de hingaga like pawe pa the boy tarokana Sunday numita isor khurumba adu kaidong salagan exam fail oibagi dolor poiba target aduna adu Christian oibagi persecution phangnate and now ani subadi karam khalgi carelessness irresponsible oiba mong sida ana Jesus Christ na kada apa wapa sonona bagi damang dai that's true adubu thabak tauba mafam amada piri ba thabak tu amata loisan dabida masidei da gospel sando ine na deadline kare mathong maram amada khangni bida aduga darkar karimta ta da ekta workman and pham na gospel sando ga leiba oiba taragadi suspension dum phangta ba aduga suspension aina apa wapa sando bagi damak ta ibu thabak ti lothok bi bin haibda yaroi that is not Christian persecution. Of course we are to preach the gospel but apa wapa sando podu karam haina karam ba matam da karam haina sando adu khang mata adu ne sing ma thau dai lam khunu gumna pukchel ting badu lin gumna sing ma thau dai khoi and then lastly Jesus didn't say blessed are those who are being persecuted for being awkward koi din loi lon din na da misingna meeting lon koningum adagi wari sana taningum taningdagum mina ngangman ama tarokpan ama adagi yengbana ama ngangman ama adugi mong meeting lon kan meeting simadi lon ne simadi kanum tobani makok chakbani adugi wari do loi harak padu haibidi social life aduda ningthizna loina ba haitaba aduna maram warakanda meeting na yengsalakpa meeting na ikai ba pirakpado oi Christian oiduna si moi aingon tobiri oramni adugi wakal lo khanbigin that is not that is not that is still announcing I go na khanga do badi I go Christian oire haidana I go gi punsi da tholokpa awana khuding mak sing ikai ban nang khuding mak sing adu
Jesu Christ na mali bandu mga pada tarada hairiba ot-neibagi maong ot-neiba pangbagi maong asiga manare haiba manta yaroi. Being a Christian does not give us any guarantee to define our sufferings with the kind of persecution Jesus is mentioning in this verse. Ko. Aduga Jesu Christ na ay ko say Christian ama oire haidna victim card season na bagi guarantee kay supili Jesu Christ na. Christianity is not to be used as victim card. Aduga Yaiphabasing da aduga Yaiphabasing ina na makhoi da ngasay nung ay na haning ba do asine asigum awana sing Christian giming the paksala kana victim card season ba do we are misquoting Jesus' word and that is sin. Aduga mahiram sing do amat natin makumas Jesus Christ na hairo se. Aduga makali awana kang do machet amat yaude. It has nothing to do with what Jesus is teaching here. The kind of persecution Jesus called blessed is a very peculiar one. It is very distinct one. It is an unmixed one. A very pure one. For righteous sake. Jesu Christ na asidagi sida hairiba ot-neiribagi maramdi se aduga mahang na hair ot-neiba du phanglabasing bu yaiphabah haina kauriba asigi makhoigi ot-neiba se aduki matik tongan ba aduga manaba leitaba aduga yansu yansinadaba adubu yamna seg makhoigi oiba maramgidamak phangba ot-neiba ne adu karino Jesu Christ haibadi yong Dharmachenbagi maramgidamak. The kind of persecution which Christ called blessed are the persecution which results for righteous sake. Another socio-political gi idea phongdo ubagi maramna aduga punglon chana jagoi sadawagi maramna aduga thajaba moine hingna amasung singna amasung wakal tan hingdo punjido hingdebagi maramna phangba adu akari amata nate adu Dharmachenbagi maramgidamakta phang ot-neiba phangba mi sing adu bani thajaba sing adu bani Christian Muhammad sida Yaiphabasing ana kauribas to orbiter karino sigi Dharmachenbagi maram. What is this righteous sake? What is this righteousness? Dharmachenbagi maramgidamak haina hairiba Dharmachenbagi karino karma maram no sise very simple term. This righteousness or this righteous sake sise kan haina haiba orbiter tarade a life that is like Jesus. Jesu Christa gi matau lauraga Jesu Christa gumna hingba punsi aduna maram oraga phangba ot-neiba adu matang na Jesu Christ na haise. Don't mix this with any other reason. Atopa maram amata kasi ki yansan nabigin. Phurup ki oiba maram thokpa awana badu phurup ki dadum thambi Christian paksalakan. Nang masung ay apang mana phangba awana adu adudum thambi Christa paksan birakano adu. Maramdi adu gumba Jesus doesn't care about those kind of things. He cares about one kind of persecution, which is the result of living life like Him. Aduni. Oh, karma adu obi that kari demak no Jesu Christ gum hinga kana ay ko na tayong pamdagi awan nang ngati miyor mini nang ngati adu obi ta gadi verse 3 dagi yanga verse 3 Jesu Christ kaya thawai ton masing adu yape thawai ton masing asi kana no masagi pa masagi ason mayek sing na khangjaba adu ga isori mang na leba lai ba du makes na khangjaba mising adu hai ba sing is taibang pan bagi mising na pamde aduga masagi pap amasung masagi seng daba khuding mak sing adu teng thana oijaba khaktang natana akoi da leba pap sing adu teng thana oiba galona achum mamsung Dharmachenba khaurangba aduga pungning tap oiba khuding mak sing taibang pan bagi taibang pan du tongan manga kan adu gi hiram sing do aduga
Chanbi haibagi gunse oigera aduga isorgi damakta matik mangalgi khaktang adugi damak hingba punsi du taibang panba na pamba punsi manate marni taibang pamba hingliba punsi singa sidi isor khangda mi sing hingliba punsi asidi haujiki ngasigi haujiki nungai bangai haki nungai ikai khunba lan tuma masung paisa khudingmak sing adugi damak tene ai kari phangani ai kayam chawguni ai kayam nungai adu hakne adubu haiba thajakraba sing asidi adugumba sing adugi punsi mahinatana aina torba thabak asidagi aina chakadurba hiram khudingmak sing asidagi aigi isorna aigi prabhuna kayam yamna matimal phangani adu hakne ibungo mahakki matimal phangado jaga adu ai legani ibungo mahak matimal phangado jaga adu ai le right now adu mane punsi hinglakpa matamda thajadaba singna pamdaba adu thajadaba singna tawhaningba adu isorgi matik mangal phangdaba na maram orga tawdaba matamda ikaiba nangba phuba chaiba khudimok singna thopoi thoi maramdi nangama sung aina isorgi ningthou leibak Christ gi ningthou leibak hingliba punsi ase taibang panbagi ningthou leibaki oiba punsi adu pura tongan mangakne aduga haiba punsi ase isorna thawai sing thabak subibagi mapana apaba wapaugi mapana Jesus Christ gi hingba siba amasung hingatpa adugi mapana anoba thamoi pibirba anoba punsi pibirba anoba khutsemoiba mising adugi punsi ne pa amasung aran siraga leiba mising inate mangalgi macha singi punsi ne amambagi macha singi inate adubu kari hai amamba aduna mangal du hainade the darkness hates light because light exposes sin and the world doesn't like that. Hai ba kudi musing ai khoi anu ba manate Bible anu ba manate ari bi wallet na sing ari wallet na gi matam da remba isorgi wa takthok po sing amasung mai chau sing adu makhoi Jesus Christ gumna isor apam punsi mahing makhoi hingi name na masing nodong isorgi aning ba pam khoi masing da isorgi isorna sirapi bagi matang oiba tar pungning hongna bagi matang na haibo oiba tar khudi masing sing do hai adu makhoi mi sing na makhoi ba kamai losele ot-neiriba hatpa and Jesus Christ gi boxing marona Paul gi punsi de yengs ai kon kari gum ani suba Corinthian pa tara ma thagi pada tara truk tagi na control me phabu de yeng bo ta ga de Paul adu gi awa ba khang Jesus Christ gi tungin bagi maram na Jesus Christ gum na punsi hing bagi maram na aduga early Christian sing ai kon Bible gi man yer ba chithi sing se pa ba matam da aduga pa khon ba sing se pa ba matam da aduga Christian gi history pa ba matam da thaja ba sing na nang kriba awa anang badu government gi mayok roman gi rom gi government gi mayok ta lan hauru bagi maram nasu nate protest or bagi maram nasu nate aduga makhoi na thengna ba mi da ai khoi di Christian no di Christian nate no di papi ni aduga khoi di kanbir mi adu tor bagi maram na amna nate makhoi na awa ba nangiba masung persecution nangiba khuding mak sindu kari da mak na haina haib oiba targedi they just follow Christ. They just deny the world. Makhoi punsi aduna. Maramdi makhoi asengba punsi aduna makhoi sengdeba punsi du hen exposed to. Karimata hairu dobo oiba taragasu. Samna khudam amoina haiba oiba taragadi. Aina Christ the lactring mamangda or mafam asile thajaba ama hekdana khudam aina lawjure se. Christ the lactring mamangda papke oiba punsi du hingame. Adu gyam nungsina ba marup ne ni do adu isorgi thadana nangbu kandir aduna maram oraga hana torba pawgi thabok sing do tor chatche ba hon chatlaroi chaje ha ba do charoi adu gi yeng ja ba do yengaroi adu mi marup tuna karam ba makal gi response lakani na onda sauning bagi pen da bagi maran sauning ba pen dri ba do mag samini mag yeng de adu gi maru en nate adu bu hingi be punsi do mangon ikai be maran and that was the main cause of Christian persecution in early churches Christagi apam ba moong matau Christagi apam punsi meng di hingak pa matamda isor thas da ba mising ma khoi punsi yang pa matamda kaino ma je khoi han chami na mane ma je khoi chami na mane ma je khoi asim hom chami na kaino khoi mangon asi tor sai matamda yara Christ kari da mak tu adu gi man ngak tane revolt or bagi man amatanate lekai gi mising ga pangkat kan ro bagi man amatanate
Jesu Christ gumna hingba punsi maram oraga. And now, supreme example again. Jesu Christ. Pap yaw daba, pap khang daba, pap tau daba, aseng ba ishoragi machanu pani. Aduga high was 1 Peter chapter 3 verse 15 sina su Peter na si Thedo iba matam Jesu Christ gi aseng punsi do ma testimony to ma witness to kramana. Dharmachenbadu Dharmachenbagi sing Dharmachenbagi da akhoi da makta Dharmachenbagi how to lakhi aduguma Jesu Christ da ma punsi do hingba matam da ma thawena mising da chala kana khana ba gisu haude. Thawena mising gi mafam da changa kanda ma punglon kai na jagoi sungha sa ke Jesu Christ magi punsi mana ngang buwa do achumboy magi punsi do achumboy aduna matam adu da leiramba sari farisi singam sing sasik oja sing Jesu Christ gi punsi du dang yeng matam da moi gi oiba aphasasana bagi punsi do self righteousness kudi mas no loina mak uraga khang ba ngam dra kan ne makoi cross no hat ke Jesu Christ I can gospel accounts in Jesu Christ na thoina magi sebok tar ne thedo puraga Rome ki Michael Landabagi or Pilat or Herod ki Mayokta Lal Hobagi or Awai Akum Taunabagi, I could take never fung de. Protest Obagi, I could Uber Karim the fung de. I do go high with extra power and Bagon the power matam, the Arimatam get hazard signals to Karim to Uber Pung. Moki own never pung pung the pungy. I do Moki responsible Ratongal. Other vigil announcing. Jesu Christ gumna hingba matamda tabang pamnai khoi butu kuchagani Jesu Christ gumna khoi ngang laba tauraba chatlaba amasung yeng laba Jesu Christ na hoi habidu da khoi na hoi oina lepa Jesu Christ na mai habidu da mai oina khoi lepa oi batargadi tabang pamba pumba khoi masak lakani ai khoi mai yok lakani The world will stand against us when we live our life as our Savior did. Our conformity to Christness is in somehow an invitation for persecution from the world. Christian over target. Jesu Christ ki matolo thaza amo over target. Mute mini gangan. Adu karigumba. Christian man haina hairaga ngasi phawa. Hiram amatagi. Now again, I'm making Jesu Christ gi maramgidamak. Unmixed with moongda. Awanang. Or maybe I'm the kang dribble over target. Christian hana kauriba gi makaudu sanging bomatota. When my home said Jesu Christ high say Dharmachenbagi maramgidamak awa kang basing the yaiphabani high. Now, as if me or mine as a form tongan hakchang da guahina. Aduga tongan from the tongan maong the yamna adugisum makapoli. Some hyper over target is or kang the Christian at the family the lakpasing karigumatam the poo but say yum the gitan topusing missing among the marupsing na ikaiba hangoiba mingle lonena koba missing sulay tabak tatpa missing sulay tabak the gitan missing sing sulay aduga lekai miam na pullaga kundagi in talk piba kudimaxing later banate. So this persecution comes in various forms, physical and verbal. But here lies one of the misunderstanding even inside the church. Sinup sing manung de power the lana kang bazaga kan bazaga amle asigi mute mini lakpagi matang sida. I couldn't mute mini hana high matam the koi wakal the lakar is a cry the guinea hana wakal dum kalle. You sure kang de sing day, right? But it's not. Persecution comes even from within. Isorgi missing ne haina kaukraba missing the gipa volakne aduga isorgi missing haina kaukraba missing maroin magi minati adu ming tagi magi mi of missing from people who are Christian for namesake nominal Christian sing the gisu. Example again Jesu Christ kanana Jesu Christ cross the thanga khipada sastri go jasing Pharisee sing kanana sastri go jasing amsung Pharisee sing Bible Tambiba missing ne Bible gi oja sing ne Dharma ki luching basing ne.
Paul ki punsi de yeng boy gira and in church ki history de yeng boy the so called church Roman church and the Christian mema ot na ki ba hard ki ba adu tha be ichil inausing Christa gi maramgidamak to ot neba phang ba na hai ba sida isor khang de ba mising de ketang lak na have like adu isor khang ba like ba mising de adum lak adu hai ba se khoi ma theng ba mising so de ngarang lagani Yesu Christ ki mingi damak hingak ma tam de taw je sar jing rang na ka Christian oi raga agi isor gi wahai matang khara tambiru ga or khara wari ga sanar ga nang na aina Christian or mi nang ngun tambi kai mathau ta de pasal ngun tambi de nang na evangelist ngun nang du tambi de ba jai kunu ne Christian or ngun nang du tambi de ba je Ura. Brethren, this persecution is not necessarily that it is not necessary that it will only come from the outside, but it also does come from the inside. Adu harba one ba khuding mak sing the thaja be ichil inausing Christian amo ne khone yenga do mit pham adu chap chang ne Jesu Christ gi wahai Yaiphabasing hana kawus ne khoi the makes ne utpase. This persecution for righteousness or for righteous sake is not a burden for Christians but a blessing. Dharmachenbagi maramgidamak ta awan ang khangba amasung miyot minay khangba si Christian singidamak Jesu Christ ki tung incredible singidamak te polumba manate du thauzali amasung borni. Adu ekona pakon sa singidamak mga pada ni puma thoi de pabo oiba ta ge ekona sebok singi punsidagi ubo phangi. Sebok sing da apwa pak sandok pagi maram na phare phure chaire aduga makhoi de thadore apwa pa sandokono haibagi warning galuna aduga makhoi kramai lak haibu yemo Acts chapter 5 verse 41 mo de ba ko sing na harau bagal luna na Sanhedrin dagi thoki maramdi isor na makhoi bu ming adugi maramgidamak ikai ba khangba matik chaba oina sing thana bir asigi thajaba sing sina depression chate moi persecution phangena asigi thajaba sing sina persecution phangena photo ama ka phauraga WhatsApp group ta aduga Facebook ta aduga mateng phangba yaba jaga sing ai khoi bu otpi re khoi bu nei bi re khoi bu yeng bi adu karim da taw de moi na hauji matam de Twitter le adu adugi matam du Twitter makhalama le karam Twitter no adu do lam khru de makhong da am ki ga nam tha ba dum yab ngak ne sagol am mayam du adu man message ta messenger paingile adu moi amata taw de kari taw moi gi thajaba sing sina ot laga ne ga phur ga senending mang ne phur ga thadorak pa Christian sing asina makhoi ihan number response kai rino I think they even forgot the scars moi jai phu du ba moi kaw thok ma la ga no harau ro ga chong khala ga moi la kari gi mak o prabhu gi da mak ta khoi awa ba khang ba da ma na khoi matik cha bo na sing khana bi kaya da lai bu phar ka bo ne khoi somehow or some way Christ gi awa ba khang du da ai khoi saru kare ya ba phangan bi re mang na Tata bechil inausing atay maram gi awanang khang bodu hoi ai kariyam ta hai bangam de adu Jesu Christ gi maram gi damak Dharmachenbagi maram gi damak ta awanang khang boi ba ta gadi harau pham thoe adu ge depression chat pham thok te ai bu mi sin ngang bi da ko oh ai bu mayang mi mang ma ngang ki bo ai bu mayang mi mang da makoi na thambi gi ba wangang do adu gi ai bu mayang mi mang pi bi ra ki bi kai bo do ai se ko on thok na to la mi na te kariyam ta na te Jesu Christ gi maram gi damak ta awanang khang ba adu mu ibungom hang na yaiphabani ka bi ba blessed. Aduga I kana Dharmachenbagi maramgidamak Jesu Christ gumna punsi hingbagi maramna Jesu Christ gi matawlar punsi hingbagi maramna awanang khangbo oiba targade adu aikhoi isorgi macha singne haina haibagi sakhine. The suffering and persecution for the sake of righteousness is the mark of being God's children. I will make first Peter chapter 4 the park with verse 14 the Christ gi mingi damak misingna na khoi be thina cherabadi yaiphabani now as the Peter has ana waman nate man hai se Jesu Christ na Tambiba tam Peter Jesu Christ gi makhong manak ne leido and he knew it ma chap chana khange adu hai badri man Jesu Christ na Tambiba du magi wakhal larok man magi mising dum hai yaiphabani no kari gi damak tano I said Jesu Christ na high but WhatsApp was a yam the money. Can they?
Maramdi sarga leibak adu makhoigini. Sarga leibak sa kanagina. Ishori machasing ini. Adu mana mahmo sa hires. Maramdi matik mangalgi amasung ishori thawan na khoi na thakalay mahak makhoi na mahakpu thi na ngangi adubu na khoi na di mahakpu matik mangal chahol. It is a mark of our sonship. Christy ki maramdi. College to oibe restaurant to oibe office to oibe university campus to oibe apaba wapau sandok pagidama Christian pama punsi meng do hing bagidama aduga Christian yadaba aduda yade hana lepagidama maru mapang sing imung manungna yeng thiba otpanaiba chaiba ikai bi khudimuk sing phangbo oipatargade Ishori machane haibagi sakhi edu aikhoda leibane thado bijil inausing aikoi puning hanta pham thokte adu yaiphabasing hana kobibagi maram Jesus Christ na karam pham sida yang I'm going to verse 10 gi losla puda maramdi sarga leibak adu makhoigini asiki chamana bhai Jesus Christ na chapter 5 ki verse 3 de jo hai khren thawai to masing yaiphabani maramdi sarga leibak adu makhoigini Amarandi, thawai ton basing adu. Miut me nangani. Thawai ton basing gi harau badu. Dharmachenbagi maramgidamak ta ot-neiriba phangliba mising gi harau badu ka chap mane. Sarga leibak. Adun takpade karino. Hiram amada Jesus Christ na tambirakum matamda Matiman Mark, but a home dinner, but a Tara Power Asimana Subsulakan high boy batagadi. I give me or batag, as in a Punsi upam toe, and see Yaiphabasing Harabasing, as I could upon never gun Kudimosing say, Tazabasing Punsi upam toe, no more pan me pala chocolate pam toe, as he gun sing a sida, Aduga, harbor singers in a maram, where awan and soy in a pangani, soy in a lakani, Kara Amada degree, Yamna one lakpe, Karaman the name of lakpe, Adu awan and soy in a pangani, pick it a chowger. Yaiphabani. Adu do. Ibung mahan ako kita mga tharang tawir ba sarga. Adu ba na kharang han man. Adu ba ichil inausing. Mafam asida hai ba say awan nang bami khuding mag sarga leibak makhoigi oigin hain hai banate. Adu ba Christ gi maram gi damak awan nang khang le missing adu bani. Adu Christ gi maram gi damak awan nang khang ga missing say Dharmachenbagi damak ot-neiriba phangadriba mising se Christagi amukta da loibikraba thabak adubu thajabagi mapana Dharmachenba oirba mising maramdi isorgi Dharmachenba yauduna aikuna Dharmachenbagi punsi hingbu oithokte hingba ngamloi naunu poktaba kana amatan asigi Dharmachenbagi punsi hingba ngamloi aduna naunu poktaba kana amatan Dharmachenbagi damakta awaba khangbu oithokte aduga Dharmachenbagi damakta awaba khangbu oiba targadi sarga leibak adu aikhoigini haibadu sakhini chum nambane and here is something that we have to know. Our sonship is in heaven is stamped by the stamp of persecution. Aikoi sargi machasing oire haina haibagi aduga aikoi se sargagi nagrik singne haina haibagi chum adu aikoi da namlakraba awa anangi chum masina sakine. Thado bichil inausing Jesus Christ na ngasi pawo Tambiba sa ko yam make sing budu kino ai khoi soi na awanang nangani magi mengi do ikai ban nangani yum da ki tan thok pa yai aina khwai da ki pamba nang amasung aina pamba na hang na pamba punsi gi oiba aim in life to pawo phang ki da ba yai na hang hojik tor ba thabak ado tolop chawge ra pikera Jesus Christ gi maram gi damak ta mang ma phawo oithok pa yai Adu Jesus Christ ki tung in bo oiba targadi laikai da leiba yaroi im manung da leiba yaroi haiba phawbi tanza du phawo yorok pa yai adu haiba adu na aikoi ngak pham thokte adu ga changang na pham thokte maramdi haiba du aikoi bu nungsiba Krista taibang panmena nungsi khidraba Krista aduna taibang panmen tingkhang luhup up kraba aikoi gi prabhu aikoi lanmi singi Jehovah aikoi lanmi singi mako the captain of our salvation has already declared that we will face persecution for his name's sake. And we will. Hi, but idam the Manipur asida su lakoi haningai lete. I could hoji hingli hoji ko nongwajing with harau mapam asida ningthou na ko isai sakpo phangi aduga asi phangdaba matam sing lakpe kanagumba khare singlu basigi manung da laikraba members in gospel community is announcing
ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯁꯤꯗ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯒꯤꯗꯃꯛꯇ ꯑꯣꯠꯅꯕ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯑꯩꯈꯣꯏꯗꯒꯤ ꯍꯥꯟꯅ ꯁꯔꯒ ꯌꯧꯔꯝꯕꯁꯨ ꯁꯔꯒ ꯌꯧꯔꯝꯕ ꯃꯤꯁꯤꯡ ꯁꯣꯏꯗꯅ ꯌꯥꯎꯒꯅꯤ ꯑꯩꯈꯣꯏ ꯃꯔꯛꯇ ꯄꯨꯟꯁꯤ ꯃꯥꯡꯕ ꯃꯤꯁꯤꯡ ꯌꯥꯎꯕ ꯁꯣꯏꯅꯥꯏꯕ ꯃꯤꯁꯤꯡ ꯌꯥꯎꯕ ꯂꯩꯀꯥꯏꯅ ꯏꯟꯊꯣꯛꯄ ꯃꯤꯁꯤꯡ ꯌꯥꯎꯕ ꯏꯃꯨꯡ ꯃꯅꯨꯡ ꯇꯥꯟꯊꯣꯛꯄ ꯃꯤꯁꯤꯡ ꯌꯥꯎꯕ ꯑꯗꯨꯅꯅꯦ ꯑꯁꯤ ꯑꯩꯈꯣꯏ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯁꯤ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡꯏꯟꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯋꯥ ꯈꯪꯒꯅꯤ ꯅꯦꯔꯕꯅꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯅ ꯂꯩꯈ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯨꯗꯒꯤ ꯐꯥꯎꯕ ꯑꯁꯤ ꯂꯥꯛꯄ ꯌꯥꯏ Now, Jesus Christ na asigi jaga asi phawda karamana khoi react tawguni habado haidri tamdri adu thajama amone khoi react tawpham thokpa maong ama lei aduga haibadu taibang panbagi mi singna makhoida olakpada nairakpada amasung cherakpada amasung nganglakpada tawba reaction aduga sukman manade manafam thokte adu haibasing haibasing matang na khoi mathangi nongmajing khoi yengminagani adu ngasi numida khoi na khangadu amukhana we will face persecution. That is something that Jesus wants to put it in our heart and mind. We will be persecuted for Him, for His name. Adu kare mase khoi soyan lakado soyan phangado macha oigra achobudo oigra in munungna gi oigra kare leka adigi oigra aduga Jesus Christ bu thaje hana laikraba mingta gi thaje bisika du gi lakpo oigra khoi masing oiba targadi let us make sure that we face persecution for being like Christ. Karimuga awanang nangbo iba target aikogi apangba na maram organatana aikogi haisingna na maram organatana aikogi napal aikogi kalak pa aikogi pap ki lamcha chadna amata natana Krista gi mataw lawbagi namak awaba khangba ohense Maramdi adugi matan do khaktane aikoibu Kristna yaiphabasing hana kawis none other than that. aduga aikoina Kristagi damakta awa khangboy batargadi Jesus Christ na ko hai khanganing base aikoi matik mangalgi asa adu soidana pangani aikoi sarga soidana pangani am Jesus Christ na John da aikoi na pathok mina kibadu kan kayong tayong pam na ibu nungsiram boy batargadi tayong pam na ko bus nungsiram gadon. When the world persecutes us for Christ's sake, the message that we receive from there is that we are not of the world and heaven is our home. Taibang pan mana Christ gi maramgi damta aikoi ot panei matamda aikoi na phangba paw desine aikoi bu ot liba aikoi bu neiriba se taibang pan bagi nat bagi maramne sargagi oi bagi maramne ning maga ga ba manate harau ga ba man thaja bisil inausing hai riba asigumne khoi awanang khangna widam isoragi losing is marne khoi khogi pap amasung khogi athen ma wakhalasina maram oraga asigumne khoi awanang khang khidaba matam sing lai aikoi Christi da mata awanang khang boi bata aikoi mai punana chumna masung sengna Christ bu yang kana khangse Dharmachenbagi adu hai ba du gi damak te sorry pangal masung losing ni jase Maramdi aikoi na khangliba awana si Jesus Christ gi maramgi damak ne or Jesus Christ gi maram gi natte haina haibu mayek sing na khangbagi mathau ta bagi maramdi aikoi harauba adu hairiba adu da makhapol haiba du gi makhaya yam na pole may we suffer well for the sake of righteousness and may God grant us wisdom and strength to do so. Maram Jesus Christ hadu ko no Dharmachenbagi maramgidamak misingna ot-neiriba makhoi du yaiphabani maram sargagi leibak du makhoigini prana dos Paisor na ki mingidamak ta wanang khangna na bagidamak te khubna ki wahi asina ngasini mi Tambiba sidamak thagachare Prabhu khoi tabang pan bastan nahak ki nachanupagi saktam loduni hingboy batargadi awanang nangani haina haibase Prabhu asina aikhoibu pungni hena wahan bagi mahutta sargabu hena khorang hanba mu oigedobun hena Christian aikhoibu tambiram basidamak nabu thagachare Christ Jesus nakpu khangdaba misingna nagitung inba aikhoibu otpa neiba matamda hairiba aduna aikhoida maisingna takliba adudi
Taibang pam se khoi yum na te du sarga khoi yum ne hain haiba gi sakhi du he ne hengat hanban haiba sida Prabhu ai khoi bu ing thaba amasung adu khoi pukning themsin ba pinabi Prabhu makha ta na khoi bana ki wais na tambi Prabhu ai khoi mihatbasing na tragana apangbasing na tragana seng ba thabak pap torbagi maramna awanang khangba oigadobadagi aikhoibu kanbi Maramdi pa khoi kanam ta mihat pa moina huran ba moina phataba tawba amoina aduga miwa ngangna bagi oina aduga mi ategi thabak ri yagon bagi amagumna awaba khangba adugi punsibi aikhoibu kanbi paisor adu khoi awab khangba oiba targadi Dharmachenbagi maramgidamak adu khaktangi dama khoi awaba khangba henbi Maramdi pa isor Christian amoina awaba khangdaba khudimuk sing adu awaba ne musung ikani ngai ni adu Christian amoina awaba khangba oiba targadi ikani ngai leite adu ba hoina dum nahakpu thagat pham thoi akhoi bu tambi na ki mingi damak ta chumna musung sengna aduga nahak na penbi mong awanang khangna gidam loksing pinebi amasung pangal pinebi Prabhu akhoi bu thaurang tobi Lord, prepare us by your word to suffer well for your sake. Yesu Christ name. Amen.